Arambai News Guwahati da Mithelongi Pau Tabari Singbu Yan Handu Maktada Chingangbam Suzitrani na Kurumjari. Huzingasigi Samlapa Mariba Pausing Lobirasi. Mathang Assamgi Digboy Pengeri Lambida Army Amadi Alphagi Marakta Mukasu Nomai Kapna Kre. Todo Asida Alpha Link Menama Nomaina Panki. Adubu Mafamasigi Kunjasingi Wafamatungi Nadi Todok Tokjingai Mamang Link Meni Hariba Pakamachasi Paduna Pukivani. Alpha Sazilaga Police na Kapani Hirakli. Nakalamromda Alphagi Maikaidagisu Armiga Kutonaki Amata Late Sengdorakle. Panbayai, Hokiba November Taramarida, Tinsukiagi Manung Channel Pengerida, Army Amadi Alphagi Marakta Nomi Kap Nabagi, Todok Amasu, Tokibata, Naribane. University of Science and Technology, Meghalaya, USTM Auditorium da Sadin Pratidin Group ki Patroness Makada Pangtukiba Achievers Award ki Nipan Suba Edition da Mizoram ki weightlifter Jeremy Lalrinua da Excellence in Sports Trophy Piduna Ikai Kumnaba Utkre. Assam ki CM Himanta Biswa Sarma ga loinana Hanagi Libagasi ki President Ramnath Kovinna Award asi kusina ki. Guwahati Birubari Kungi Chakut Kongthang Kayada Mangzil Thana Saruk Yaduna Lakraba Kunasigi Miyambu Nungsina Senabiramba Furit Sabam Davlo Ngarang Ayuk Yumsagisa Numit Laikitre Mahak Masagi Jahi Marfumari Sukre Machanupi Ani Amadi Machanupa Ama Leihori Birubari Rupnagar Mitei Maruki Matam Sangna Finance Secretary Su Mahakna Oiramki Kulasigi members Singna Mahakna Laikitabasida Maki Tawaina Ishorgi Koyakada Ingna Chikna Leirunaba Tony Jaki Haina Lubasigi President Govin Naurem Amadi Advisor Bizon Singh Thadorok Pachirol Amana Kangalakle. Garang Yumsagasa Numit Malimgi Apunba Mitei Lining Lupki Luching Puril Sayon Bakumangi Lamzing Makada Lubasigi Masalo Shangamoriwa Hozai Lankagi Thomi Singna Sinlangduna Karbianglong District Assamgi Manung Chanaleriba Amrazan Mitei Kunauda Mioi Kuntramukna Mitei Equigi Inat Lining the Hanjilakbagi Niputaret Laksuba Sariwasak Pari Hanbagi Thoram Mapung Pana Pangtokre. Garang Manipurgi None da Tamthiraba Gari accident ama Thokre. Thobal District ki Yaripok Top Chingtha the Laiba Thambal Nu Higher Secondary School ki Mahiroi Singna Bus Anida Study Tour Chatpada Ayuki Pung Tarama Thoimuk Taba Duaida None District ki Manung Channa Nungsai Tubung Kul Yorokpada Maroina Nupi Macha Singna Namna Tonglakpa Bus Golai Lainanaba Hodabada Steering Fail Oibadagi Bus Adu Mathak Makha Olaga Tasin Ki Nipi Macha Sing Yauna Mahiroi Mapan Laikitre Mahiroi Kuntra Mapan na Asoka Panangki Asok Singh Imphal Rims Janims Amadi Raz Medi City the Pukatuna Kana Laikanari Laikitraba Sing as Ayambana Chahi Taratare Tarani Pani Manung the Laipangakani Assam ki CM Manipur ki CM N Birena Luchingba Minister Amadi MLA Singi Team Amana Hospital Singh Chatuna Asok Singi Pibam Yangsin Ki Health Minister Dr. S. Ranjanna Medical Team Yaungna Ambulance na Chingba Kaya Puduna Kudakta Changsinduna Asok Singh Imphal da Pukat Laknaba Hodaki Tokdok Tokfam da Mahiroi Manga Laikanabangam dana Laikide Aduga Mahiroi Anina Lambida Laikidabani Kunja Singh Amadi Police accident Tokfam da Changsinduna Mahiroi Shingi Angamba Mateng Pangki Tokdogasi da Laikidraba Singi Masingasi Yam Kalakpa Yanasu Lay Hairi Bus Aduda Chorakna Mahiroi Amadi Oza Singh Yauna Punna Mioi Nipunitoi Tonglamba Yai Tazanari Tongliba Mioi Kudingmak Asoka Panangki Haibayai Laikidraba Singh da Lupa Lak Manga Pibam Tina Sokpa Singdana Lupa Lak Amamam Amadi Karakajik Sokpa Singdana Lupa Lising Yankai Pigani Haina Manipurgi Siemna Lau Tokre Asumna Mahiroi Kayagi Punsi Pikamna Kiba Madi Asokapan Yaukiba Ngarangi Lebak Tiba Togdosida Federation of Civil Society Organization Manipurna Awaba Fongdo Mipam Amapam Kre Lubasigi President DH Manihan preside Tokiba Mifamna Minute Ani Tumina Leptuna Awaba Fongdo Ki Asokpa Ngang Singsu Yamna Tuna Pagalakpa Oishanu Haina Tony Zaki Hospital the Laikan Aduna Lairiba Mahiroi Singda Mateng Pangnabagi Damak Sem Saduna Laire Loinana Lengak Nasu Pangbaya Mateng Pangbio Haina Secretary General Angom Punil Kumar na Thadorok Pachirol Amana Pongdorakle. Taseng namak ni ngarangi Togdogasi Yam namak Laibak Tibani Togdogasi da Laikidrabasingi Mafam da Arambai News Guwahati Nasu Ikai Kumnaba Uchabaga Loinana Awaba Nungaitaba Fongdok Chari.
Maragasida hayeng habadi December kulhumdoi hauraga English ingini kulhumdoi gi January ani fauba Manipur lengakna state asigi school kudimak ningtham thagi vacation winter break piragani lauthokre. Marjing Polo Complex hengang na pangthokadariba Singju Festival English ingini kunithoi gi festival partner oinyanabagi committee gi mute singa tongan ba private firm mangagi founder singa yana warol khuyek thanakre. Unako Group ki founder Ningombam Irabanta, Classic Group of Hotel ki Managing Director Dr. Thangzam Dhabali Singh, Ratan Kumar Memorial School Kwakatel ki founder Dr. K.H. Hilary, Itin Computerized Eye Testing and Eye Care Center Thobal ki proprietor Maibam Itin Mitei Amadi Longzam Brothers and Sisters Charitable Trust Top Upokpi Makhalikai Wangzingi founder Longzam Yaipabama Angomgal Tongan Pungpam Singda Unaduna Yana Warol da Kuyek Tanakre. Yana Warol Inabaduda Festival Asigi Advisory Board Member KK Wahingwam Vice Chairman S. Premlata, Convener Rakesh Naurem, Co-Convener Sobita Maibam, Program Coordinator SK Apanmina Chingba, Member Kayana Sarukiyaki. Ningsingba Yai Singju Festival Asi Inkumja Lisingani Taratarukta Yan Hanboina Lamlai Kendra Gimanung Chana Laiba Nungsikol Pakta Pangthokpa Hokibani. Manipuri Sahitya Parisad Tripuragi Yankhimapan Suba Foundation De Lagliba December Kunmangada Radhavan Dop Devata Vari Radhanagar Agartla Pangthoklagani. Ayuki Thoramda N. Dilip Kumar na chair da aduga guest of honor oina M. Indramani, M. Vivas Kanti, N. Prafulo Vijay, N. Hemanta Datta, K.S.H. Ongbi Nivha, Rina Nomai Them, editor, Ear Agartlana, Daista Famki. Thoramasida K. Chandra Kumar, Gurumayum Rajeshwar Sharma Amadi Rajkumar Kamaljit ki mafamda haikat lekat tamgadori loinana Mahiroi Singh Taramna Okpa Amadi Award Pibagi Thorabsu Pangthokani Haina President N. Dilip Kumar Singh Amadi General Secretary T.H. Nilakumar Singh na punna khuyek thaduna thadorokpa chirol amana phongdorakli. Maharashtra ki Shiv Sena ki MP Rawatna Maharashtra Karnataka ngamkhai unkhatnari wasigi matangda Maharashtra lengak mapangal sonmali phirep amata lawba ngamde China na India da changsilakbagum aikhoi Karnataka da changlagani lauthokre. Karnataka changbagi permission mathau tade hainasu Eknath Shinde lengak ki mathakta karimnabata natana Prime Minister Narendra Modi ki mathakta su karimnabagi wangang nganglakre. Malembu chahi aniyahum chupna phamjil handuna thamluraba China dagi poklakiba Wuhan virus COVID amukhana malemda sandorakadoribra chingnaningai oirakli. China, Japan, South Korea, Brazil amadi US ta COVID case handak marak hengalakpadagi India su mitna singna leinanaba lengakna hairakre. Center na genome testing gi wafam pukhalakibaga loinana state singda genome sequencing sample tharaknaba khanghankre. Rahul Gandhi ki Bharat Joro Yatra ki mathaktasu malemda oirakliba COVID ki phibam asida mityeng thamlaga khongchat asi lepnanaba Union Health Minister na hairakli. India full alarm da lairi COVID ki phibam khudingmak mayoknanabagi sem saduna lei hanasu Health Minister asina makhatana phongdorakhi. Loinana miyam tinba mafam singda marks upnanaba Health Minister na leibak miyamda amukhana haijarakli. Nagalamaromda China da sathiragliba Omicron BF.7 variant ki case mari rangim sagaisu numit India da su phangkhre. Gujarat tagi ani amadi Odisha dagi case ani phangkiba sina India da su COVID ki kiningai amuk oirakli. Hauzik BF.7 variant ki matangda khajiktang khangminase. China da COVID ki phibam akiba phangna hauzik sandorokliba si BF.7 variant asinane. Anoba variant asi yamnamak sathi hairi. Amukta miyoi taranipan da sandokpa amadi nahanba ngami. Adubu China da COVID ki phibam khudong tiningai oirakliba sidi maruina vaccine kapagi chang yamnamak watpadagini hairi. Senior citizens sing chada kuntradi vaccine kaptri loinana China na sizinariba si supnatagi China da saba vaccine ni atai levaki vaccine sing levaga sida kaphande changhande aduga China gi vaccine asi mapangal soli maramaduna vaccine kapthoklaba matungda so resistance watpadagi amukhana narakpa kaya amasu yauri COVID restriction khudakta lokthokibadagi su COVID sandokpa hengalakibane
Mathang numit 15 asida COVID case hena sathirakpa yai haina Chinese health official abadi respiratory expert amana warning pirakli. Afghanistan ki Taliban ruler singna leibaga sida nupi macha sing school kabada athingba thamlamba adudagi amuk hendokladuna nupi sing university education tambada athingba amuk thamlakre. Lengak paiba matamda komthokpagi wafam pankhiba adugi ona tainabada Heartline Islamist singna education amadi freedom gi matangda leijariba nupi singi haknamak tapna manghalakli kakhalakli. Tasengnamak masi nupi oibi singi miyoibagi hakpu khongoinabani henjinba thawongni. Taliban gi thawong asida Afghan nupi singna athingba sigi mayokta protest tawbaga loinana malem pumbanasu pendaba phongdoknarakli. Taliban members singna makhoigi machanupi singdi mapan lebak singda larik tamnanaba thadokli aduga somdana nupi singda athingba thammi hairakli. UN namasi karishu natte Taliban gi atopa broken promise amani haina UN na hairakre. Panbayai lebak pumbada nupi macha amadi nupi lising kayana engineering amadi medicine tamnanabagi yauna university entrance examination kaya tha khrabagi tha ahum matungda nupi sing higher education da ban tawkhibani. Panbayaba amagana nupi macha kaya secondary school education gi dasu ban tawba yawkhrabani. Asumna nupi sing yumdagi mapan thoktanabagi dama government office da thabak tawbi nupi singi tolop hawba Taliban singna hantha hankre. Mamangi November thadagi hongna nupi macha sing park da fun fair gym amadi public bath sing da changbagi ayabasu pikhidrabani. India ga yumlo nariba Pakistan da sel thungi phibam yamnamak nongmagi sokpa henjilakli. Energy save tongnaba amadi sokchilakliba sel thungi phibam asida mideng thamlaga Pakistan lengakna akhanaba thorang kaya paikhalakre. Thorang sing asigi manung channa kaithel amadi shopping center singda numidang pung 9 dagi hena hangdanaba khangalakhibaga loinana government employee chada kun yum dagi habadi work from home sunanaba hairakre. Masi mai siznabagi chang wanglaklabadi lengakna mai piba ngamdabagi phibam lakpa yai ubadagini hairi. Aroibada tentak pamaroiba pau khara. Assamgi CM Himanta Biswa Sarmana state asida lariba government amadi forest lam sing mayek sengna thamlagani. Maramasina state asida lariba government amadi forest lam sing eviction tawgi thabak makhatana leptana changsilagani lauthokre. Mathang Assamgi charai diuda mama hatoklaga macha kidnap tawduna pukhibagi thokdok ama thokre. Thokdok asida chinaba class 8 tamlibi piklibi nupi macha ama yauna miyoi mari Jorhat ISBT dagi phabaga loinana tha taragi angang rescue tawba ngamkre. Guwahati gi mayol maktada lairiba yamnamak liraba bhavan Ravindra Bhavan asi thugairaga nongna amuk saragani. Panbayai hauzik Ravindra Bhavan asi general public ki oina thingduna thamlibani. Ngarang Manipur da 5G internet service launch tawkre. Manipur na Northeast region ki 5G internet service phangba ahanba state oire haina CM Biren na lauthoki. Rahul Gandhi ki Bharat Joro Yatra da angak pathogdok ama thokre. Vagat Jitendra Singh Kauba ex-minister amana Yatra da Rahul Gandhi ka chatminaringai nontharaduna Rahul Gandhi ki khongup mari kisinbibagi mapumanai gi oiba video ama BJP na thadorakle. India gi Richa Ghosh na ahenba khongkap amagasu thangjinba ngamkre. ICC Women's T20 ranking da Richa Ghosh na marisuba position da kakhalakre. Pakistan ki province ama Taliban na loksin kre haina Pakistan ki MP amana assembly da phongdokhi. US Congress na Trump ki tax filing sing release tawragani. US committee na Trump ki edited tax filing sing asi amna thunamak release tawnanabagi michangda vote thadakhi. US Mexico ngamkhai da COVID ki athingba leikhi gani. Migrants sing ki masing asum hengalakpadagi ngamkhai da migrants sing ningba kainabagi phibam da lairakli. Texas study state of emergency lauthokre adubu migrant ki masing di asum yamkhalakli. Elon Musk na Twitter gi CEO fam dagi resign tawrakani lauthokre. Elon na mahak pham thadok pham thokpra natraga thoktabra haina post tawrakpada chada 93.5 na mahak resign tawnabagi michangda vote thadarakibani. Ukraine land da yaubadagi Ukraine da thani hena panduna leiruraba military aircraft ani Turkey da amuk halakre.
ꯅꯣꯡꯆꯨꯞ ꯊꯪꯕ ꯖꯄꯥꯟꯗ ꯌꯥꯝꯅꯃꯛ ꯀꯟꯅ ꯕꯔꯐꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ ꯂꯝꯕꯤꯁꯤꯡ ꯊꯤꯡꯕꯇ ꯅꯠꯇꯅ ꯌꯨꯝ 10,000 ꯍꯦꯟꯅ ꯃꯩ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ऑस्ट्रेलियन स्ट्रेटेजिक थिंक टैंक अमगी एनालाइसिस मतुंगिना अरुणाचल प्रदेश की यांगसे प्लेटो की तवांग सेंटर दा इंडियाना कमांडिंग पोजीशन दा लई हाइरी मसिना मरम ओरगा पीएलए लानमी चहुम हौखिबा डिसेंबर 9-मापन दा यांगसे एरिया दा कुमथरखिबनी मरगसिदा चाइना की ngमखैगी अमोटपा अपिकपा लंबी कयासु सेमगतख्रे हाइरी। अमदी मेक्सिकोना पेरूदगी तांथोखरबा प्रेसिडेंट पेड्रो कैस्टिलो की फैमिली दा एसाइलम पीखरबगी मतुंग पेरूना मेक्सिको की एम्बेसडर बु पुंग 72 की मनुंगदा मेक्सिको थादोक्तुना चटखिनबा ऑर्डर थोखरे। ngasiगी ओइनादि अरामबाई न्यूज गुवाहाटी दा मैतेलोनगी पाउ संथोकचबा मतांग असि लोइसिनजबगा लोइनना ताबिरिबसिंगबु अमुकसु हन्ना खुरुमचरी।